था निपान हेंजिल्लक्लबा कांगलुपकी इरांग असिदा कुकी खुलाई पाइबा नार्को टेरोरिस्ट सिंगदगी ngakthokpada kharadang oirabasu mateng oinabagidamak Lisipriya Kangujam amadi Rohan film na singba tongan ba lanai miyoi singna thermal drone ama leinabagidamak social media platform ama oiriba Facebook ta miyam gi tengbang nirakpagi video amadi text message na singba video sing viral oirakre hairiba viral video sing asidagi khudong chawal lauduna Kuki narco terrorist singna Maitaygi drone singbu makhoygi jagada changlaktanabagidamag drone gi signal singbu thatpangamba afaba makhalgi jamar sing leisin khre haibagi paw aikhoina tare leisin khraba jamar sing asi tampak ka tainaba singi Kuki gi bunker singda thamduna mathau tau khre haina su aikhoina tare maram asina frontline worker oina thabak tawiriba Village Volunteer Force amadi Aronba Tengol na singba frontline da thabak tawiriba singna drone sing sizinaba matamda Kuki gi jamar dagi aikhoi gi drone sing bu kanjanabagi damak section wafam asi aina thamjabani